पाउजेदी जुम्फम ओइबा मरुइबा पाउ खराब दे तौजरी साइवल अमरुम की मतुंगदा कोविड ना मियोई अनि लैखिद्रे मणिपुर कोविड-19 पॉजिटिव ओइबगी सांग हंथरक्तुना हौकिबा साइवल अमरुम असिदा लाइचत असिना मरम ओइदुना मी सिखिबगी पाउ लैखिद्रबा तुंगदा ngasi state asida laijat asina maram oiduna mioi ani dauna leikidre makhoi tharaga leikidaba masing chawmpuga mapan chukre haina covid-19 common control room na thadorakpa serol amana khangalagle serol asigi matung inna nauna leikidaba mioi sing adu rems hospital da masagi sahi humpom de rom churaba okrul district ta kinopa amade sija hospital da masagi sahi humpurom churaba imphal west district da kinopa amane Laikidaba music adu protocol ge matuk inna mathau daba thabak thoram sing paikhalaba tungda aroiba mathau magam pangthoknaba district authority sing da sinakre aire amaromda haukiba pung kunmari asigi manungda manipur da covid-19 positive oiba mioi taramanga thengna duna hojik phawbada state asida laichat asina positive oikiba apunba mising lising kunipan champan yang kayum da shukre loinana active case samaga marfudara tarit laire aire Nagalamoromda Health Director Rajo की Service Extens Lakkhre Director Shyamsundar Health की Director hnna-hnna High Court na khangan khre Manipur laga ki jathang amana Health Director Dr. Kangujam Rajo की Service Matam tha taruk sangtokhan kiba adu kakbaga loina na mahaki mahutta Family Welfare Services की Director Dr. P. Shyamsundar na hnna-hnna bangasi Manipur High Court na lengakta khangan khre Hariba Manipur High Court ki jathang adu Dr. P. Shyamsundar na Manipur Engak ki Chief Secretary, Additional Chief Secretary, Health and Family Welfare Additional Chief Secretary, DV amadi Dr. Kangujam Rajo ki mathakta tharakiba petition amaga mari leinana court asigi Justice Antam Bimol gi single bench na ngasi laktokibani. Dr. P. Shyamsundar na Manipur High Court da thangatkhiba petition aduna pallibade Health Director Dr. Rajo gi thabuk pothabagi matam oirabasu lengaki order amana mahaki Tabak tawaki matam tha taruk sangtokna thamle asima constitution gi wangwadani haukiba kumja lising amagasa par marfuni pan tagi medical department da mahak junior class 1 officer oina puraki amadi kumja lising ani kunda promotion committee na mahak po MIS special grade da promotion pirakibane madugi matung da family welfare services ki director oina puraki loina da Dr. Rajona medical and health services ki director ohen kibane Tawiga masuk kumja lising ani kun gi November da Manipur lengak na Dr. Rajo gi service matam sahi adu ki November contract da oiragani haina order ama thoki adu moinamuk medical and health services ki director gi pham hangduna leibeda ki November taragani thoi da Rajo bo health services ki director makhatana tha taruk sangthana banungna order thoki adu bo khwaidi ki senior oiba medical officer amana director oigarabani haiba constitution ki kanglol leiba amasong masamak chatliba sahi asigi February 9 da thabak dagi Pothabagi matam oirapagi wapam sing adu da jumpam oiduna hiramasi matang tamari laina pasina yangsin pinaba petition oiba da badik chaba constitution ki article 14 abade 16 ki makade department asigi director oiba habasi maki fundamental right oiba amasong Dr. Rajo ki service matam tha taruk sangdoki badu Manipur lengna komja lising ani amade lising ani taraga tharit semkiba retirement policy ki kwangda oire Maram sing asina medical and health services Manipur ki housing director oina puriba Dr. Kangujam Rajo ki extension order adu khudakda kakadabane atopa pau amadana Lambi ningthina semdaba contractor sing Crore tara faoba thihngadouri National Highway Authority of India NHAI na anoba policy ama hokdokduna lebak asida Lambi ningthina semdaba contractor sing bel tawbaga loinara Fine oina Lupa Crore tara faoba thihnlagani haina agency ki pau amana haire pau asina makhatana hai lebak asida lambi thokna tai cha dabadagi accident toina thoktuna misimina thopagi sang wangkhalakliba asi hanthana bagi pandam da khongthang asi NHAI na lakholakibane sahi kunnigi India lengak na lebak asi lambi thong semna ba jamlaba senphong kya sading tawre adubo lebak asi ambulambi fibam phatana leire loina lebak asi national highway amadi maru oiba lambi ayamba hot hole amade akai atoi kya yaubana park condition daki anthana leire maramasina National Highway Authority of India na anuba policy asi haudoktun lambi thok na tai chada basing asigi taxa contractor sing asina punar ba khongthang asi lokut ki bane sana bagi pau amada Barcelona amasung Athletic Bilbao pre-quarter final sangkhre
Barcelona amasung Athletic Bilbao mai paktuna Spain da pangthokpa football tournament Copa del Rey pre-quarter final changkhre. Tournament asigi ngasi sanaki round of 32 gi match amada Barcelona na UD Cornell extra time sanraba matung goal ani sonoda maitheba piramlaga pre-quarter final jawba ngamkhe. Team mani ke sanaro singna yamna lamba manar ke badagi match ki apiba matam ki manung goal account angdokpa ngamna kide. Extra time sanar ko match ki marfudra manga suba minute Barcelona ki sanaroi Pedri ne pirak pass amada teammate Osmane Dembele goal ama chantuna ama sono damangtil tharakhe. Sanabagi sama kan taragani panchoba minute Cornella ki sanaroi Albert Sterlis red card hutuna tanthoki badage team masi ki tara khak ngayhauke. Match ki sama konsuba minute Barcelona ki sanaroi Pedri ne pirak pass amada teammate Martin White ne goal amada goal amaga chanchinduna match ase ani suronda mai paklaga pre-quarter final jauke. Barcelona na pre-quarter final match tha asigi kuntareta Rayo Vallecano ga lamba tongragane. Tournament asigi ngarang atheng bada sana ke match ta Athletic Bilbao na UD Ebijabo ani amada thoiduna pre-quarter final yauke. Atopa yamna ngakpa pau amada Nupi ama tha manga chupna positive oire. Rajasthan ki Bharatpur district ki manung janma mafam amadage Nupi ama tha manga ki mamada COVID-19 positive oiba thengna badage layang sataduna kunthama thoire khanna COVID test tawada positive adumuk oidun leiba thengnare. Agents laki phangba pau asigi matung ina Nupi asi hauzik Bharatpur ki khwaidigi saub hospital ama oiriba RBM hospital da layang sataduna leire. Ma kunthama thoire khanna test tawada adumuk positive oiduna leiba asina hospital asigi doctor sing ngaknakhre haire. Nupi asina hana lairamba apna ghar asrang ki foundation Dr. B.M. Bardhuwas na hai. Bajera Vales taki Nupi asi aukiba sahi lising ani kungi August kungani panda COVID-19 positive oiba thengna badigi asram asida pukhalakibane. Masida mahak positive oiba thengna badigi RBM hospital asida layang sathana bathakibane. Nupi asigi wakal amade haksang ki paribai phibam adugi yenglaka mahakpo hospital aduda attendant ama oina madam punamukta sena dunda lerake. Masidaki matungda haksang ki phibam khara phakalakpadagi asram asigi quarantine facility da thamlakibane. Mahana makhatana hai mahana positive oiba thengna khrapa matungda haujuk phawbada COVID test kunthama thoirak chathakre. Masida mahak adumak positive oiduna leiba thengnare. Lupa Crore Lising amagi Heroine puramba Sri Lankan ani Chennai da phare. Ngamkhai lana drugs trafficking racket ama thijinbagi tharuk oina Sri Lankan national ani phare amasung madugi matung chorak Lupa Crore Lising amrong gi oikadaba heroin kg chamrom sis daure aina ngasi irai numita NDB na phangdokre. Makhoi masagi asengba masaksing adu lutuna makhoina leiram kiba Tamil Nadu ki Chennai dagi MMN Nawaz amasung Muhammad Afnas phare amasung makhoina mastermind tauba drug syndicate adu Pakistan, Afghanistan, Iran, Sri Lanka, Maldives amasung Australia phawba sandoki haina statement amada Narcotic Control Bureau NCV na haike. Baragasida Bengal Minister amagasu thokre. West Bengal Forest Minister Rajiv Banerjee magi Famdagi ngasi resign Toukhre. Magi warep adugidamata cabinet minister aduna maram amata pankhide adubu madu state asina March April da assembly mikal pangthokaduriba asida sem minister Mamata Banerjee ki Trinamool Congress tagi mathang handak tokna kibasing adugi maraktane. Rajiv Banerjee na chief minister da iba mahaki sidi aduda ayak na ngasi January 22 lising ani kunmathoi da forest department ki thabak puba cabinet minister oina aige office dagi ayak na resign tawre aike. Magi resign tawba adu kona governor Jagdeep Dhankhar na ayaba pikre. State government asidagi fam thadokibada tha amagi manungda mahakna ahumsuba minister ne. Aroibada content sing asige maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiru popna popathaga jari channel asin adom takana rabade subscribe to bitter bisina subscribe to biru maloina na like and share to bisu ka bigun punamakpo amuka na thaga jari.